Maitai Senu 2019 ga mari leinana laifam len chatpa wakhalon phongdokpa u thaba nasom semba cheng khaiba amadi mathelu koi thongbagi tongan tongan ba thoram sing pak thokhraba matung ngasi wai teibagi thoram pangthokre haina Maitai Senu 2019 gi organizing committee gi convener warepa namai rakpam chana press ta thadrokpa serol aman hai serol aduna hai Maitai yumsarol da sumang gi maru oiba lai shonapungi akoibada karamna wai teigani amadi wai teibana nupi oibi kayada kari kana halli haibagi matangda thoram asi sinmani Maitai aikhoi gi yumba lonchet ki maru oiba thabak ama oiriwa wai teiba asida lu nanba hakchang sajen thaksi khasi kaya loina duna thambiram nupi amagi sajat lichat thaksi khasi khudingmak wai teibada su yamna laina khangba ngami haiba khunai asigi chatnabi leiram Khurai Ningthaubung Laikai da leiba Maitai Sangda pangthokhiba thoram asida changdam naroi singda akaknaba mafam amamam piduna sonapungi akoibada wai teibugum teibagi sintha pangthokhi October 20 da pangthokadoriba mapung oiba thoram gi mangoinana pangthokhiba thoram sing asina aikhoi gi ipa ipu ima imbel singna panglamba silam sintha singbu ningsingnabagi khudong chaba phangli hairi Aroi bada video sibu yengbiribu khuding makpu thagachai